आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी अहानबदा मरोइबा पाउ प्रधानमंत्री नरेंद्र मोदी ने हाइरी चंद्रयान मिशन असी अनौब भारत की थौना लिंगजेल की खुदम अमा ओइरे आकाशवाणी दे संदोखिबा मन की बात थौरमदे श्री मोदी ने हाई नुपी की शक्ति यावरबदी ओइथोकलोइ खलंबा कयासु थबकता ओंथोकपा ngamhalle चुरचानपुर की मियाम की दमक सिलचर मसुंग आइजोल लोमदगी तंगाई फदना चंगबा पोलमसिंग पुसिलकनबा राज्य सरकार न थौरांग तौरी मणिपुर ngasi 29 सुबा चकलाम खोंगचत नुमित पालन थौरम पांगथोखरे इम्फाल वेस्ट अमसुंग इम्फाल जिल्लादा हयंग अयुक पुंग 5 दगी नुमिदांग वाइरम पुंग 6 फावबा कर्फ्यू कोमतोकनी अमसुंग नोंगचुप बंगलागी नॉर्थ 24 फारगना जिल्लादा बॉम्बला छापम फैक्टरी अमदा चाउना पोखाइरकपगी थौदोकता यामद्रबदा मियोय 9 सिरे 5 ना सोकले प्रधानमंत्री नरेंद्र मोदी ने हाइरी चंद्रयान मिशन से अनौब भारत की थौना लिंगजेल की खुदम अमा ओइरे मसिना फिबम खुदिंगमकपु लाक्सिनबगा लोइनेना मतौ करमना माइ पाकदगे हाइबदु उतले आकाशवाणी की थोंगदंग से अयुक संदोखिबा महाकी मन की बात थौरमदा लैबाक की मियामदा वांगांगबदा श्री मोदी ने हाई ngasi di laibak asigi achauba malngan kaya mangphauna hannaba akanba thabak paikhatli Chandrayaan 3 mission na mai pakhi badubu thagat pa phongdok laduna pradhan mantri na hai tha sigi kulhumdoida bharat na achetpa ware kaya gi numit tha da su thokhan bangam khre nupi na lamjing ba chakwat thorang gi thabak ki matang da pradhan mantri na hai nupi singi shakti yaurabadi oithok loi khalamba kaya su thabak ta onthok pangam halli mission Chandrayaan da nupi vaigyanik अमसुंग इंजीनियर कयासु हकथेंगना सरुक याखिबा सिगिदमक नुपी की शक्ति की मयक लारब खुदम अमनी हाइना प्रधानमंत्री न हाइखि श्री मोदी न हाई लैबाक असिगी नुपी सिंदा चाउना असा तौबा याबना कनागुंबा अमतनसु भारत न चौखटपदा थिंगबा ngamloi पुन्ना होनमिनबगी महिना तुंगदसु लैबाक असिगी स्पेस के लमदा मसिंग थिंगमद्रबा माइ पाकपा कया पोरकपा ngamgani हाइनसु मांगना फोंगदोखि मेरे परिवारजन 23 अगस्त को भारत ने और भारत के चंद्रयान ने ये साबित कर दिया है कि संकल्प के कुछ सूरज चांद पर भी उगते हैं मिशन चंद्रयान नए भारत की उस स्पिरिट का प्रतीक बन गया है जो हर हाल में जीतना चाहता है और हर हाल में जीतना जानता भी है मथंग थागी मापल अमसुंग तरादा न्यू दिल्ली दा पांगथोकनबा सिल्लिबा G20 की लुचिंगबसिंगी अवांगबा थाकी मिफमगी मतंगदा प्रधानमंत्री ना हाई मिफम असिगी दमक भारत न मपुंग फाना सेम सारे मांगना हाई लैबाक निफुगी मकोक सिंग अमसुंग मालेमगी ओइबा लुप कया न मिफम असिदा सरुक यागनी अमसुंग मसि G20 मिफमगी इतिहासता मी ख्वाइदगी यामना सरुक याबा मिफम अमा ओइगनी भारत की G20 की प्रेसिडेंसी बु मियाम की ओइबा प्रेसिडेंसी अमनी हाइरदुना श्री मोदी ना मियाम न मसिदा मांगजिल थाना सरुक यारी हाइनसु फोंगदोखि मांगना हाई लैबाक सिनबा थुंगबदा सिल्लिबा थौरमसिदा मियोय कोटी अमा लाख 50 हेनबना सरुक यारी Varanasi pangthokiba G20 quiz amasung Surat pangthokiba Shari Wakathona mai pakhiba dubusu Sri Modi na nauhona ningsingki mahang hai G20 gi mifam pangthoklaba matungda Kashmir da lam koiba mi gi masing hengalakpa ure Laibak asigi hawalagiban harol singi taubang amba sakti singthara duna Pradhan Mantri na naharol singa sana khonabagi lamda sauna mai pakhiba singa dusu panki China da pangthokiba World University Games ta laibak asigi athletes singna mai pakhiba du palladuna mahakna hai Bharat na gold medal taramathoi yauna punna medal kuntaruk phangduna laibak pumna maktagi ihen hena haithoi singthoi ba utkhi Pradhan Mantri na games asida medal lawrakhiba mioi kharaga su telephone gi khuthangda wari sana ki amasung makhoi bu thagat phongdokhi हर घर तिरंगा अभियान बु हर मन तिरंगा अभियान ओंथोखिबा लाइबाक असिगी अपुनबगी शक्ति यदुबुसु श्री मोदी न पनखी मेरी माटी मेरा देश कैंपेन की मतंगदा प्रधानमंत्री न हाई मथंग थादा लाइबाक असिगी तोंगान तोंगान खुंगंग सिंगदगी अमृत कलश पात्र लिसिंग लिसिंग द पोरकपा सेंगलाब लाइबाक सिंगदुना दिल्लीदा अमृत भाटिका सागनी मालेमगी संस्कृत Numit ka mari lainanashu Pradhan Mantri na miyamda yaifa paujal piki.
Churachandpur gi miyam gi damak silchar amasung Aizol lomdagi tangai phadana changba polamsing pusilaknaba Rajya Sarkar na thorang tawri. Directorate of Information and Public Relations na thokpa cherol lamada hai Churachandpur da pinaba chana thangnaba yauna tangai phadana changba polamsing thorang tawre. Imphal Dimapur lambida chathok chachin yadabana maram oiraga silchar amasung Aizol lomdagi polamsing adu pinaba akhanaba thorang asi paikhatpani. Army, CRPF, amadi Assam Rifles ki matenga loina na Imphal lomdagi tangai phadana changba polamsing Churachandpurda pusinbagi thabak hayengdagi haunabasu thorang tawri. Social Welfare Mantri Haikam Dingona Hairi Rajya sida thokliba irang asina maram oiduna tongan ba relief camps singda lairiba miyoi singidamak sarkar gi maiketegi paikhatpa yaba thabak khudingmak paikhatli. Imphal gi Khumal Lampak Youth Hostel la hangliba relief camp ta lairiba miyoi singidamak pangthokpa medical camp ta wangang bada Sri Dingona Hai relief camp singda lairibi miron binupi singidamak sarkar amadi mari lainaba singna akhanaba midyang changduna thabak kaya paikhatli. BJP Manipur Pradesh na August thada athauba singi ningsing tha haina palan tawriba segi saruk ama oina camp adu pangthokpani tabi ba pawasi Akashvani Imphal dagini. Manipur ngasi yangkai nipal suba saklam khongchat numit ki palan thoram pangthokre ing kumjal lisingam samapal humphumanga gi ngasi gi numit asida Manipur da khusem ge ba sak tang ba tholak padagi mahairoi singna sangchin ki ba khongjang adu ningsing duna numit asi palan tawbani khongjang adu da miyoi ahum laikhidabani. All Manipur Students Union MSU na sindu na ngasi taklam khongchat ki palan thoram mafam kaya da pangthokki mapung oiba thoram gi saruk ama oina Imphal gi pisum singa macha da leba khongjang aduda laikhidraba singi ningsing khubamda mahairoi singa madi miyamna haikat laikat tamduna ikai khumnaba utki palan thoram asigi saruk ama oina MSU Jiribam District Committee na su ayuk angan bada yakarul isai saktuna Jiribam gi mafam kaya da koine chatki amadi chak tangbagi khongjang da laikhidraba singi mafamda laisu katuna ikai khumnaba utki. Imphal West, Imphal East amasung Kakching Jila singda hayang ayuk pung mga dagi numidang wairam pung taruk phawa curfew komthokani. Thaubal Jila da ayuk pung mga dagi numidang pung nipal phawa duga Bisnupur Jila da na ayuk pung mga dagi numidang wairam pung mga phawa curfew komthokani. Pandit Dindayal Upadhyay Institute of Agricultural Sciences Ulaugi Academic Block nasi lau singu mantri Thongam Bishojit na jatra hunkre. Tharamduda mathau ningthina tawba institute asigi teaching amasung non teaching staff singdasu appreciation certificate piduna pungning thawatki. Tharamduda hanigi kendrogi mantri Thongnawjam Chawbachu saruk yakhi. Haukiba numit kharani asida None Jila da nong leptana chubadagi miyamna khudong chataba mayoknare singning khaiba amadi landslide thoktuna lambi chathok chachinda khudong chataba mayoknaba amadi mai sang naina phangdabagi awaba mayoknari masigi matangda aikhogi None paumigi paudam ama. Augusta hek haurakpadagi leptana chukhiba nongna None Jila da mhausagi punsida chawna khudong chadaba mayoknari mafam kayada landslide mudslide thohanduna chathok chasinna apanba piri. Jila ashi fauduna chatliba National Highway 37 Imphal Jiribam lambigi khongsang amasung awangkhulgi marakta mafam kiyada chawna singning khaiba thokhiba mafam singda hojikti lebak kothokpa loiduna gari chatnaba haukhre. Adubu nong asina adum leptana churedi landslide ti adum hokhigani. Jila ashida cheliba Ijay Turel, Iril Turel, Irang Turel amasung lemaktak Turel gi imaisu hingalaktuna khudong thiba thakta cheli. Electric su chang naina laktaba maramna miyamna waneri. Akashvani Imphal gi pawidamag None degi agui kamai. Ningtam Lanmi Haipo Jadonang Laikhidabagi Ningsing Thorongba Mari Lainana None de Laiba Assam Rifles na Civil Administration na madi mapamdugi miyamga khusam na duna tongan ba thoram kaya sili. Haipo Jadonang na Laiba Kiningtambagi ihawda piramba dan amadi Kunaigi Oiba Awan Boporapada Lauramba Thaudangbu Sakhangbo Oina Thoram Singadu Pangtokadabani. Thoram Masigi Saruk Amoina Hayang School Mahiroi Singi Oiba Khel Mahotsap Pangtokani. Mathang Numita Satna Khonabagi Thoram Singamadi Medical Camp na Singba Pangtokani. Manipur University ki School of Social Sciences ki Vocational Studies and Skill Development amadi Peace Center Relief Camp Wabgai Higher Secondary ani na punna sinduna hiyang lamamasung Wabgai da hangliba Relief Camp singda lairiba miyoi singidamak nong magyoiba training kam
career counseling program among ngasi pangthokre Manipuri University ki vice chancellor gi lamjing makhada chathagi ba thoram aduda food processing ki training piba psychosocial support amasung career counseling ngaching ba pangthokhi Mission Organic Value Chain Development for Northeastern Region ki makhada raija gi lau singu bibhag na sinduna nongmagi oiba Plant Health Camp amangasi Thobal Wang matabada pangthokre Maduda pambi singda tagan balaina tilna sing amasung madudagi ngakthokna bagi matangda akhang ahi kaya na wangangki Diocesan Social Service Society na sinduna None Jila gi awang khulde chatharakpa laumi singoiba numit ini gi training program amangasi losin kre Farmers Interest Group FIGs lusingba singamadi Taushuam Farmers Producer Company Limited ki executive members singi oiba group management amadi bookkeeping ki matangda training program adu pangthokhibani All Manipur Ethnical Socio-Cultural Organization AMESCO na sinduna tongan mapam kayada uchara sing thabagi thoram leptana satharakli ngasi su Imphal West Jila gi ahallup Bamdiar awang lekai da uchara kaya marum thakhi Akashvani Imphal dagi pau tabiri Nongsub Banglagi North 24 Pargana Jilagi Data Pukurda Aina Yadaba Mong the Linkalamba Bambla Sapam Factory Amada Sound and Pokai Pakit Doctor Yam the Bradamio Nipan Sire Aduga Ate Mangana Sokle Pokai Bagit Hogdokadu Nasea Puntara Duida Mio Kayana Factory Adu the Tabak shooting at the Tokibani Pau Karana High Pokaiba Duda Factory Adugi Buildingi Yumtak by Toki Bagaloinana Mio Singadugi Haksang Singadu Lambi the Meter Yankaidegi Sama Pawalap na Paitoki Pradhan Mantri Narendra Modi na hairi Bharat asi haujekti thajaningai oiraba malemgi supply chain partner ama oire New Delhi dangasi B20 gi awang bathaki mifam da wangang bada Sri Modi na COVID laisat matamda Bharat na malemgi lebak kaya da pi khiba mateng gi matang da paladuna hai Bharat na malemgi pharmacy ama oiduna lebak sama yankai henbada miyam gi punsi kanna ba drug sing pi khi mang na hai COVID laisat manungda mang khraba amana amabu thajana bagi phiba madu sagat na bahona bada aikhoi na akan ba miyang changadabani Pradhan Mantri na hai Industry 4.0 gi matamda Bharat na digital revolution gi mangjil thakhi lalolitik tawbana tawbang amba saktibu saukhatpagi maikaida aduga ayetpa thingba kayabu khudong chabarom da onthokpa ngamgani hainasu mangna makha takhi lalolitik tawrabisingna supnagi Consumer Rights Day palan tawba khaki mathakta Consumer Care dasu mideng changnaba Sri Modi na haiki sahi amagi manungda nong makakti malemgi Consumer Care numit ki palan thoram pangthokpagi wafam su mangna hogdokhi Sarkar gi Basmati nataba seng miram da thatok pa thingnaba akhanaba thorang lokhatle Laibak asida seng gi mamal hengalakpa thingbaga loinana seng marang kaina phanghanagwi damak miram da seng thadokpada athingba kaya thamli sahi asigi July kunda Basmati nataba seng miram da thadokpada thingba thamkhibani seng makhal kharada athingba leijarabasu chaliba sahi asida miram da seng thadokpagi chang asi yamna wangkhi hairi Indian Space Research Organization ISRO ki chairman S Somnath na hairi numit ki maram da chijanaba Bharat ki observatory Aditya L1 satellite mathang thagi ahan da chayol da thakalaba yai Tiruvananthapuram da pawmising da wangang da Sri Somnath na hai Aditya L1 asi numit ki maram da chijanaba Bharat ki ahan ba observatory satellite ne mangna hai Pradhan Mantri Narendra Modi gi laibak asigi space ki lamda asan ba miteng lai amasung ISRO na madu thabak ta onthok na ba siam sari ISRO na chauna mai pakpa sida mahak amasung mahak ki kangbu na nungai ba poksei haina su mangna phongdokhi Oman gi Salalada ngasi sanakhiba Women Asian Hockey 5S World Cup Qualifier da Bharat na Thailand bu panjan manga mari da maiki ba pikre Bharat ki maikai dagi Navjot Kaur Monica DP Topo Mahima Chaudhary amasung Azmina Kurjurna panjil singadu sankhi Monica na panjil ani sankhi aroibada maroiba pau amukhana Pradhan Mantri Narendra Modi na hairi Chandrayaan mission asi anauba Bharat ke anauba lingjel gi khudam ama oire
Surachanpur gi miyam gi damak silchar amasung aizol lomdagi tangai phadan sangba polamsing pusilaknaba Rajya Sarkar na thorang tauri. Manipur da ngasi yangkai nipal suba saklam khongchet numit palan thoram pangthokre. Imphal West amasung Imphal Zilla da hayang ayuk pung mga dagi numidang wailam pung taruk phawba curfew komthokani amasung nongsub banglagi North 24 Pargana Zilla da bombula sapham factory amada chauna pokhairakpagi thodokta yamdrabada mioi nipan sire Paulo Jare.